ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩ꯫ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯍꯤꯔꯝ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯌꯥꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯗꯒꯦ ꯅꯠꯇ꯭ꯔꯒꯅ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯄꯥꯡꯕꯤꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄꯥꯟꯗꯝ ꯑꯃ ꯂꯩꯔꯤꯕ ꯄꯥꯟꯗꯝ ꯑꯗꯣ ꯄꯥꯏꯆꯦꯠꯅ ꯄꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯄꯥꯏꯐꯝ ꯍꯥꯟꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯄꯥꯏꯐꯝ ꯆꯥꯅ ꯄꯥꯏꯔꯨꯗ꯭ꯔꯕ ꯅꯁꯥꯗ ꯅꯤꯡꯍꯟꯅꯕ ꯄꯣꯛꯂꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯒꯗꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯄꯥꯏꯐꯝ ꯑꯃꯨꯛꯇꯪ ꯁꯣꯏꯔꯨꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯅꯤꯔꯛꯁꯨ ꯁꯣꯏꯁꯅꯨ, ꯑꯍꯨꯝꯂꯛꯁꯨ ꯁꯣꯏꯁꯅꯨ, ꯅꯤꯡꯍꯟꯅꯕꯒꯤ ꯋꯥꯈꯜꯗꯤ ꯂꯥꯞꯅ ꯊꯝꯈꯣ꯫ ꯅꯁꯥꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯗꯥꯏꯇ ꯂꯧꯖꯧ, ꯂꯥꯏꯕꯛꯇ ꯇꯥꯏꯅꯗꯨꯅ ꯂꯩꯊꯣꯛꯀꯅꯨ꯫ ꯅꯪꯅ ꯇꯧꯒꯦ ꯅꯤꯡꯈꯤꯕꯗ ꯅꯪꯕꯨ ꯊꯤꯡꯕꯤꯗꯕ ꯀꯅꯥ ꯂꯩ? ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯖꯔꯛꯇꯨꯅ ꯋꯥꯈꯜ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯡꯖꯤꯜꯂꯛꯄ ꯈꯣꯡꯊꯥꯡꯗ ꯅꯪꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯅꯕ ꯊꯤꯡꯕꯤꯅꯕ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ, ꯄꯣꯛꯇ꯭ꯔꯤ꯫ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯉꯩꯗ, ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯕ ꯃꯈꯣꯏꯅ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯐꯩꯒ ꯐꯠꯇꯦꯒ ꯑꯣꯏꯅꯤꯒ ꯑꯣꯏꯔꯣꯏꯒ ꯍꯥꯏꯔꯤꯕ ꯃꯈꯣꯏꯗꯣ ꯅꯪꯒꯤ ꯀꯅꯥꯅꯣ? ꯃꯈꯣꯏꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯠꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯤ, ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯕꯅ ꯃꯔꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯋꯥ ꯊꯥꯖꯕꯅ ꯃꯔꯨꯔꯥ? ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯧ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ, ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯅꯁꯥꯅ ꯗꯥꯏꯇ ꯂꯧꯖꯧ꯫ ꯅꯤꯡꯈꯤꯕꯗꯣ ꯄꯥꯡꯊꯣꯛꯇꯅ ꯇꯣꯛꯀꯅꯨ꯫ ꯍꯣꯠꯅꯕꯕꯨ ꯂꯦꯞꯈ꯭ꯔꯕꯗꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗꯤ ꯑꯁꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯀꯅꯤ꯫ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ, ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯑꯁꯨꯝ ꯌꯥꯎꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯆꯠꯅꯕ ꯂꯝꯕꯤꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯠꯇꯨꯅ ꯅꯪꯉꯣꯟꯗ ꯍꯟꯊꯅ ꯌꯦꯡꯂꯤꯕ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇ ꯊꯥꯖꯕ ꯂꯩꯇ꯭ꯔꯕ, ꯃꯥꯏ ꯄꯥꯛꯂꯔꯣꯏꯅ ꯈꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯃꯈꯣꯏꯕꯨ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯎꯠꯀꯗꯕꯅꯤ꯫ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯔꯤ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯆꯌꯣꯜ ꯑꯁꯤꯗꯒꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯆꯥꯎꯔꯕꯤꯁꯤꯡꯅ ꯄꯦꯟꯊꯣꯛꯄꯤꯗꯨꯅ ꯀꯔꯤꯗ ꯁꯣꯏꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤꯕ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏ ꯉꯝꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫